Imes Paodam Miyeng tabiri basingbu ahan maktada binitana taram noksa bagaloyana kurumjari. Hauzik Paodam asigi maroyo pau pijari. Malemgi oina COVID-19 laisa asigi active case crore manga lakh marpumathoi lising humputaruk chatratara manga leiri. Manipurgi oina active case lising nipan samri nipumdoi leiri. Amukona sinduna kunlak suba protest day SOP ngana panthokre. Manipur Legislative Assembly Speaker Y. Khamsana Rimsta oxygen cylinder tara kusina kre. Loinana black fungus ki hidak sing testing da pre kre haina Union Chemical and Fertilizers Minister D.V. Shadananda Gorana hai kre. Hauzik mapung oiba pau pija dringagi mangoyana COVID-19 laisa si paksana sandorak padai ngathok nabagi dama ekoi khudingna lengana paikhaliba COVID-19 test tawbagi thabak mai paknaba test tawthok piduna COVID-19 vaccine kapthok piyu loinana lengana piriba satna kanglon sing yum dagi yariba makhai chathokna leiba tangai phadana chathoklabasu face mask uppa social distancing ngakpa miyam punba tawbidaba amadi khutsa yariba makhai toina sapon sinaduna hamdok piba natraga hand sanitizer sinaba kaubiganu mapungoy ba paulo birasi Malay masida COVID-19 na nahankiba migi masing koti tara tare lak yankhay palising yankhay mari chatre subna nifan sukre hauze active case taleriba migi masing na koti mga lak marpumathoi lising humputaruk chatre tara mga ni nabadagi pagalaki bana miyoy koti tara mathoi lak kuntrang palising marpumari cham marpumapan yokre aduga miyoy lak kuntrani palising ahum zanipal subna marina laina asna sian kre License na khwaidagi hena so level ba asi USA na oiduna lebak asigi mioi koti ahum lak nipum doi lising kun mathoi cham yang khaini pan thengna kre India na ani subada leiduna leba asigi oina COVID anaba migi masing koti ani lak maudra manga lising tara samri tara sukre aduga mioi koti ama la humdra mari lising tara ni thoi satre humputaru positive oiduna Brazil na ahum subada leiri India gi oina mioi lak Yankhay apa lising ni panchamapan maudrani toy positive oiduna Maharashtra state na ahan badalairi ani subana mioi lak kuntaret lising humpu manga cham kuntra mari positive thengaduna Karnataka na oiri aduga Kerala na positive case lak kuntaret lising kunipan chani kuntra pan thengaduna ahum suba laina asna so alaba state oiri pandemic asida Manipur state ki oina hokiba pung kunmari asida mioi samri yankhay mapan nauna positive oiba thengnare mioi taratarukna License na maram oiraga siyan kre. Ngasi apunba miyoy lising mga sani yankay teret test tawbada miyoy samri yankay mapan positive oiba thengna kibani. Ngasigi positive oiba sing ngasi tharaga stage sige oina apunba COVID positive oiba migi masing lising humpu sahum drama thoy shukre. Apunba miyoy samapan maudrana siyan kre. Miyoy samri maudrana ngasi naba phakiduna apunba naba phakibagi masing lising yankay sahum humdrang pan sukre. Active case na lising ni pansani pani pum doi leiri. State sige oina recovery rate chada marpumari dasmik ahum mga yaure. Kaksing district ki oina ngarang nungtil pungani tabadagi ngasi nungtil pungani taba phawbada district asigi miyoy sam humpu mga test tawbada miyoy nipu positive oiba thengna ki. All Manipur United Club Organization amukona sinduna ngasi Kwakaithal akham lekai da leiba community hall da COVID-19 ge SOP amadi curfew manung da tawgadaba sing adu ngakuna kunlak suba protest day gi ningsing tharam panthokre protest day gi tharam adu da Manipur gi tongan tongamba civil society organization kaya gi amadi maira paibi lusing bi kaya su saruk yaki Panbaya abadi in kumza lising ani amagi June tara marida Government of India amadi NSCN IM anina Thailand gi konung Bangkok da ceasefire extend tawbada without territorial limits ngamkhai gi akang naba laitaba haiba wahi ahum asi yorakpada madugi ceasefire extension gi yana warol aduna Manipur gi apun bagi saktam da sathina akaiba pirakani haiduna kudakta haibadi without territorial limit haina lauthorakpa dumakta da
amukona akanba protest tawba hokhiba amadi government of India gi DYGB policy adugi mayakta Manipur miyana puna thengnaminasi haina lauthokiba nume adubu amukona Englishing ani dagi horaga protest day haina sahi khudingi ningsing thoram miyamga loyana pangthotuna laklibani ngasigi thoranga mari lena amukogi president Phairoijam Nando Luwangna Englishing ani amagi government of India amadi NSN IMG ceasefire extension aduki matik Manipurda kudong thiningai oiba ama oiki amadi maduna miyoi kayagi thawai manghanki aso apan nanghanki matam sangna lamdamasa akanbai irang lehenki haiki हारिबा जुन त्रामरी तुदा बदकता रिएक्शन तो होबदना अकोई मतम दुगी जुन थादा जुलाई थादा कन होखिबि योसिंग मरुइना जुन ट्राइ पानगी थोका दु मदुगी स्टेप फॉर दिस डे असि अकोइना लिसिंगनी अनि दगी सही खुदिंगी मसीना यामना मरुइबा मणिपुर कन्नबगी यान मरुइबा निमित अमोइखि अनोबा कन अमा मचा अमोइखि हाइबगी दमक मदुगी से अकोइ जुन त्रामरी असि सही खुदिंगी अकोइना प्रोटेस्ट डे हारगा ऑब्जर्व तरगा लाक्सबनी ngasi Manipur Legislative Assembly Speaker Y Khemsan Singhana COVID lanthengi saru amo oina oxygen cylinder tara Regional Institute of Medical Sciences RIMS da kudol tawkre ngasi RIMS ki Jubilee Hall da pangthokiba kudol tawbagi achamba thoramaduda Speaker Y Khemsan Dr Singhna COVID lanthengi dama honaba du ikai khumnaba utpagaloyana mahakna patient na masing yang khalakpana shortage masana leibatabani haina phongdorak pagaloyana अखोई मसेन मतेंग पानद्रबदी मियोइबा समाज असिबु कमदौना कनबा ngamgani masina message ama oina miyamnasu mateng pangbinnaba appeal torakli thoramaduda RIMS ki director Professor A Santa Singh amadi MSI's Priyosakhi Devi su saruk yakhi Dr Singh wai bu we feel it ana patient na masing yang khulakpani na shortage of kanosi koina leiba dawni choice ne kam tadingi si अकोई मशीन मतें पांगद्रगदी कमाई तो कोई न्यूज़ समाज का निदो इनो अदरा सही मशीन मैसेज अपन चला कांदा अतुप कयासु कोई नॉट ओनली रिम्स जेनिम्स ना मतें पांगबी वकल लाकवी ना बइना फिल डोगरी अमरोमदा MPCC के प्रेसिडेंट गोविंदास कोंथौ जंगी लमजिंग मखादा COVID-19 पेंडेमिक मैनेजमेंट सब कमिटी के चेयरमैन डॉक्टर के एस रतन कुमार लुसिंग बकांगबु अमना ngasi बिष्णुपुर डिस्ट्रिक्ट हॉस्पिटल दा ऑक्सीजन प्लांट लेटबगी खुदोंग चादबा मायोकनबा दुदगी खरा मखै कोंगनबा DC खुथांगदा ऑक्सीजन सिलिंडर निपान अमदी रेगुलेटर अहुम खुसिनाख्रे ngasi ऑक्सीजन सिलिंडर खुसिनाबा दुदा MPCC के यूथ सिंह महिला की मियोय कयासु सरुक याकी बिष्णुपुर डिस्ट्रिक्ट की ओइना लेरिबा कोई डिस्ट्रिक्ट हॉस्पिटल से ऑक्सीजन प्लांट लेटबा मसिन मरम ओइरे हरगा अकोई ऑक्सीजन की खुदोंचादबा मायोकनबा कयामा मसी अकोइना खंजबदगी अकोई के प्रेसिडेंट ना मागी डिसिंग मखादा हाइरिबा कोई डी टाइप की ऑक्सीजन सिलिंडर निपान से अकोई डिसी की थ्रू दा बिष्णुपुर की डिस्ट्रिक्ट हॉस्पिटल दा सिनजबनी क्रिटिक्स फॉरम मणिपुर सिंधुना कंगलई माइम थिएटर रिपर्टरी ना होस्ट ओइदुना कंगलई माइम थिएटर रिपर्टरी के ऑडिटोरियम दा COVID-19 लाइसत मनुंग असिदा सुफम नोमफम पथापम खंगना पुंगनिंग वखल सरंग नरिबा लमदम असिगे मियाम की पुंसिबु मिकु अमतो ओइरबसु पथानबा चथरकलिबा लैपुंग फम्बा ngasi अहुमलक सुबा Zoom online presentation ngasi numidang pung tarukta pangthokre ngasi ge tharamda NSDN Dr. S. Thanil Laimana Maroiba Miyoi Oina Saruk Yabaloyana Art and Culture the Thawai Lupsaba Miyoi Kasu Saruk Yaki. WhatsApp group Voice of Kaksing Amasung Volunteers of Disaster Response Forum na Kaksing Trackers Amadi Team Health Maker Kusam Naraga Punna COVID-19 pandemic na solaba miyoi singi mateng pangna mo paikhat pa COVID-19 Response Fund Kaksing da North American Manipur Association nama USA na lupa lising humdrani thoyi mateng pirak pagidama Voice of Kaksing gi maikai dagi nama bu ngamkhai leitan thagat chaw phongdo paloina nama gi advisory board member Lukhoi Sagwai Jambusu thagat chari haina bhoki cherol amana hairi Kaksing Wairi Ward number 3 da laiba COVID-19 ani suba web na maram oduna suba nomba satpa yada duna lairiba matam asida COVID-19 na aduna saithyang phangdiba imung sing containment zone da laiba imung sing amasung khara hena sel thongi pibam phatraba imung sing punna imung yankhai humdoida wabaga assembly gi MLA Muhammad Fazur Rahim na sa thaknaba tengbang polam sing yenthokre
COVID Task Force Kaksing Wairi Ward Number 3 da MLA Fazur Rahim na kusunarakiba tengbang polam sing adu Task Force ki thongmi singna loina satuna tengbang polam sing cheng alu tilau hawai amasung thumna singba yenthokki amarom dasu Kaksing Wairi Ward Number 3 Task Force ta Kaksing Wairi Sanapati lekai da leiba Moirang Them Joina COVID-19 amaram oiraga awasai theng nanglaba singda tengbang ba haiduna local gi seng bek amasu mateng oina kusinarakhre hairi COVID-19 is iraba matamasta puksel sauna mateng panglakiba MLA Fazur Rahim amadi Task Force ta seng bek ama tengbang pirakiba Moirang Them Joibusu COVID Task Force Kaksing Wairi Ward Number 3 gi maikai dagi thagatpasu phongdorakki COVID-19 laisat laksanaba matam sangna curfew thamkibadagi insang napi leiba phangdabadagi miyamna awaba mayoknariba sida angamba mateng pangboina haukiba Manipur Legislative Assembly election da wabagai kendra da mire boikiba wabagai tera uraktagi social worker mayengba Ranjit Singhana ngasi Francis Sporting Club FSC Kaksing Phausupa Lekai ge volunteer singa khusamnaraga wabagai kendra gi manung chana leiba Kaksing Phausupa Lekai ge imung sani yankhairomda insang manamasing yenthokduna mateng pangkhre Ranjina phongdorakpada COVID-19 laisat laksanba matam sangna curfew thamkiba aduga miyamna su insang napi leiba satpa kibadagi manamasing phangnadabagi awaba sida angamba mateng pangboina insang napi khara yenthokduna mateng pangjabadi handaki COVID-19 asigi manungda imung manungda COVID-19 positive oiba yarakpadagi mapal thokpa yadana home isolation containment zone da leiriba wabagai kendragi manung chana leiriba imung singda amadi CSIC singda mathang angamba mateng pangduna lakpana ngasigi asina tare laksubani matungdasu atay mpham singda pangnaba honajari haiki Anirak Suboina Social Worker Club SWC COVID Task Force Hairangoi Thongna Lenga asigi miyek makada Anirak Suboina COVID-19 test tokre miyoi sam humdram pan test tokhibagi manungda miyoi ani positive oiki ngasi test tokhiba miyoi singadu pochai yonba driver amadi containment zone de leiba singda ahanba priority piki lekai asta leiba miyoi singna COVID license sigi singnaba leirabadi test tokthokpiu losalaga thamjinbiganu masina COVID license si thengnabada chauba pambayama oiba ngamgani haina club ki maikai dagi phongdorak pagaloyana test tokhibaduda doctor amadi staff tare na saruk yaki ningsingba yabadi ahanba tangkaki oina tha sigi amada miyoi sam taram pan test tobada positive oiba mata yaukidabadu lekai sigi soba credit oikibani Veterinary Thobagi Joint Director RK Khogendrajit Singhana Lusingba team amana ngasi Wangjing Tentha Kendra gi oina hangdoliba Community Home Isolation Center ahumda leiriba inmates singidamakta breakfast amadi athoma housing yenthokpiram babu Wangjing Tentha Kendra Development Committee gi maikai dagi thagatpa phongdarakli Community Home Isolation Center Wangjing Tentha Assembly Constituency gi convener gi Thausu Puriba RK Khogendrajit Lusingba Tim maduna ngasi breakfast amadi athoma hau yenthokhlamba mafam ahum adudi Wangjing High School YK College Wangjing amadi Lalit Madhav Sharma High School Khongjomda hangliba Community Home Isolation Center singdani hairi Imphal East District ki manung chana leiriba Pukhau Terapuda COVID-19 license na saitheng phangduna containment zone manung de leiriba imung manung singda Manipur State Rural Livelihood Mission gi makhada leiriba Lamjing Lairembi Apun Ballup Village Level Federation Pukhau na harupna nongmagi changdaba yadraba chan thakna polam sing mateng pangkre Village Level Federation asina konliba pham singda makhata na license na saitheng phanglaba containment zone gi imung singda mateng pangkhigani haina su phondorakli ngasi None District ki manung chana leiba Khopum Valley gi Tingkau Ragwang Chapirak TRC Community da Khopum Battalion of Assam Rifles ki 27 Sector Assam Rifles and Inspector General Assam Rifles is ki miyek makhada nongmagi sang daba yadraba essential items sing yenthokre yenthokpagi taramadu COVID-19 gi government na piba SOP ngakna pangthok pagaloyana polam sing adu nongmagi suraga chaba miyoi singda phanganki Hairo Block Congress Committee COVID-19 Fighting Unit na ngasisu Kendra sigi containment zone lauthokraba tongan bawpam singda leiba yumthong sani yankhairom da koina satuna chan thana polam sing tengbang oina pikre tengbang pibaduda sargyakiba 33/23 polling unit ki secretary L Joy Singhana hai containment zone gi manung da leiriba amadi mapan da leiriba miyoi khudima government piba SOP Singhana satpiu COVID-19 laina astinga thoknaba aikoi khudimakna hotnabana khwaidagi phaba khongthangni haiki
Ngasi Manipur Pradesh Congress Committee ki General Secretary M. Subhash Chandra na Pitambara English School, Malo Mega High School, Mekola Gulab Higher Secondary School amadi Kamakya Pempton College da hangliba Community Quarantine Center singda thaknabai sing face mask amadi hand sanitizer sing kuchina kre. Yenthok pagi tharmatuda M. Subhash Chandra na phongdokibada COVID ki like lantheng marang asida ai isa imung manung nade yekte hairabasu phamlaga leiba ngamlaktabana COVID license sigi lantheng amadi awana gi mirau kolmaras da CSO club organization mayam punsilaga lanasi mayok nari balan phamasida makoi gi thona hapo ina ising khujo amato oirabasu mateng pangjabani haina phongdorak pagaloena Nauria assembly gi MLA leitabana maram oiraga Nauria kendra gi awana singbusu yengsinbina ba leitababu nungaitaba phongdorakhi Lanban mong tauriba awana tabagi mirau khon maraksida lamlamgi seso mayam club organization mayam punsalakanda lan asi mayok nariba asigumba lan phamasida ai samak yauraga lan phamado mayok na babang ngamdragasu ai hak thamoi di ai wakhandi adugumba seso club singaduda namakhoi gi thona hapa oina ngasidi ai yumde tholaktuna Nauria kendagi jaga jaga da hangiba korenda center punamukta aina ngamjaba ising khujok khujok abom tawarsu adugumba naharon singadugi thona hapoina ai ngasi hyang thang mafamasidasu adugumba naharon singasida aina ngamjaba ising khujok ama pating pangbalakjabani COVID-19 ki matangda soba thaudang loriba security personnel singi marakta Senapati Police Station ki OC Tejida surgical face mask kuchina bagi tharamda Panjobam Lanajit Singh producer Selin Digital na haikibada aikoi yamna section bagi mathakta yengsin basu mathau tai security personnel singna loriba thauda aikoi na kaupham thokte Selin Digital amadi NR Media gi ngamjaba kharadang haiba thorang adui makhada ngasi surgical face mask asi oshida khusinaki retired deputy SP jail Y Brojen Singhana saliba thasi tang 32 da Jennings ta lekhidabada prison department Manipur gi officer sing amaso staff sing nangong khaleitena wa phongdo pagloyena Y Brojen yamna mathau khangba prison department ai phanabagi damakta angamba thakta honaramba miyoi amani hainasu singthaki Y Brojen na manung matam chadana khangaudana lekhidabada prison department ke officer sing amadi staff sing na lekhidabagi thawaina mapugi mafamda ingna signa leiruna ba khurumjabaga loyena awana nang horaba imung manungi awabadasu saruk yazaki hairi sahi ni pangi nupi macha ama ijat mangan bada senaba nupa ama more police amadi commando gi apunba timna phare hairi hiramasi gi matangda more police station gi OC case Dilip Kumar na paumi sing da phondokibada tha sigi haukiba tang tara da more da leiba primary health center sigi doctor amana more police ta poksho case ka mari leinaba report ama torakpadagi thaudo adu senaba mioi phanabagi thiba humbada more police station dagi kilometer kuntha taruk om chatlaga leiba ti bongmon village da leire haina kangnaba pawma phangmadagi ngarang numidang pung 10 mukta ba matamda more police station gi SIJ baiti amadi SIK tungnung anina Lusing duna commando gi team yauna maphamadu satuna ngasi nongyai matong pung 32 makhai taba matamda pokso case senariba nupa adu phagat pangam ke hairi pharome adudi Mr. Mangmilan Tokthang sai kuntraum doi apok pagiming hemthang Tokthang more 1 number 2 mission bank dagini mak makhata ba logi oiba thabak paikhat pa hokre victim oi ribini pi masa adudi imphal gi kwakaithel leiba ima koba home amada counseling tongnaba thamkre hairi Union Chemicals and Fertilizers Minister D.B. Sadananda Gora na haikibada black fungus drug importation bigi bhal lakh ama lising taruk chahum state sing da pikre convention importation bigi bhal lising yangkai humdoi khaksu pikre haiki hidak sangasi black fungus layang badasina ba state sing union territory sing amadi central institution singda pikibani minister na makhata na haikibada liposomal importation bigi bhai lising mapan samri amasung conventional importation bigi bhai lising mari satruk marphusu ngasi Karnataka da pikre haiki Laibak sin bathungna COVID-19 ani suba phase ta vaccination kapthokpada voluntary service tongnaba BJP na sem sare hairi opposition adi lengana matik chaba thabak lokhate haina hunduna nganglibani sebahi sangathan haiba program da BJP chief JP Nadana party workers singda kari togodage haibadu khangan kre sahi nifu manga gi mathata laiba singbu mi amata sithadana vaccine kapthoknaba workers singna thabak lokhotnaba khangan kre
auto rickshaw driver sing, domestic helper sing, newspaper distributor sing, gas cylinder distributor sing bu vaccine kapanaba honabasu high grade. West Bengal government lockdown July ama phawba sangdokre adumoinamak athingba thamlambasing kharadi komthokre me thada nungtigi miyoi lising kungi mathakta nungtigi positive oikibadu ngarangdi miyoi lising ahum jamapan marphu mari khaktamak oiki hauji West Bengal da active case kya punba masing lising tara taret chatuk yankai mathoi leidi Chief Minister Mamta Banerjee na haikibada mikhalgi matamda positive case ki rate chada kunthani thoi oiki haujikti chada manga oire miyoi crore anirom vaccine kapkhre COVID-19 case khara chaphabadagi factory sing thabak tawba yahankre tawbatabu staff ki masing chada yankai hanthangadabani Chief Secretary SK Dwivedi na haikibada public transport ti thaba hokiroi hospital singda satnaba private vehicle sing taxi sing auto rickshaw sing su service tawba yahandri emergency ki thabak natana numidangi pung 8 dagi ayuk pung 3 phawba miyangi satpa khotpada athingba thamli vaccine ki dose ani kaplaba singdamak park singda sangba yahali yansang napi yonba singbu ayuk pung 3 dagi 13 phawba yonba yahali luhongba ki tharamda miyoi yankhai phawba tinba yahali poloi badadi miyoi kundagi henba yahandri Haujaroi bada maroy pa mukana pijari Malemgi oina COVID-19 laisa sigi active case crore manga lakh marphu mathoi lising humputaruk chatratara manga leiri Manipur gi oina active case lising nipan samri nipum doi leiri Amukona sinduna kullak suba protest day esopingana pangthokre Manipur Legislative Assembly Speaker Y Khamsana rimsta oxygen cylinder tara khusina kre loinana black fungus ki hidak sing testing da pikre haina Union Chemical and Fertilizers Minister DV Shadananda Gorana high kre ngasigi de paudam pijaba matang solution jare miyeng tabiri basing bu kurumjari